ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ My Girlfriend Is Not Prostitute ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯕꯦꯁ ꯇꯧꯔꯒ ꯅꯝꯕ ꯐꯤꯂꯝ ꯑꯁꯤ ꯑꯩꯅ ꯉꯁꯤ ꯃꯩꯇꯩꯂꯣꯟꯗ ꯍꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯪꯍꯟꯖꯔꯒꯦ꯫ ꯐꯤꯂꯝ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯑꯣꯛꯇꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯦꯡꯕ ꯈꯔꯗꯪ ꯊꯝꯖꯔꯝꯒꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯔꯦꯇꯤꯡ ꯈꯔꯗꯪ ꯄꯟꯖꯔꯕꯗ IMDb ꯑꯃꯗꯤ Rotten Tomatoesꯇ ꯁꯨꯛꯐꯪ ꯐꯪꯗꯕ ꯑꯣꯏꯕꯅ ꯔꯦꯇꯤꯡ ꯑꯗꯨ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ Google ꯌꯨꯖꯔꯁꯤꯡꯅ ꯐꯤꯂꯝ ꯑꯁꯤ ꯍꯦꯛ ꯔꯤꯂꯤꯁ ꯇꯧꯔꯛꯄꯒ 99%ꯒꯤ ꯗꯤꯁꯂꯥꯏꯛ ꯄꯤꯔꯗꯕ ꯐꯤꯂꯝ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯒ My Girlfriend Is Not a Prostitute ꯍꯥꯏꯔꯤꯕ ꯀꯨꯀꯤꯒꯤ ꯐꯤꯂꯝ ꯑꯁꯤ ꯃꯃꯤꯡ ꯍꯣꯡꯗꯣꯛꯂꯕ ꯗꯤꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯗ ꯑꯣꯄꯟ ꯂꯦꯇꯔ ꯏꯈꯤ꯫ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯒ ꯃꯈꯣꯏꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯒ ꯂꯣꯏꯅꯩ ꯍꯥꯏꯕ ꯑꯁꯦꯡꯕ ꯄꯥꯎ ꯑꯁꯤ ꯃꯩꯇꯩꯁꯤꯡꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯂꯝ ꯃꯃꯤꯡ ꯑꯁꯤ ꯊꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯣꯄꯟ ꯂꯦꯇꯔ ꯑꯗꯨ ꯏꯈꯤꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯁꯨ ꯀꯅꯥꯝꯇꯅ ꯌꯦꯡꯕꯤꯔꯣꯏ, ꯅꯦꯒꯦꯇꯤꯚ ꯚꯥꯏꯕꯁ ꯑꯃ ꯄꯤꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯂꯣꯠꯁꯤꯟꯅꯕꯒꯤꯗꯃꯛ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯈꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯆꯪꯁꯤꯟꯖꯔꯛꯂꯒꯦ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯔꯤꯕꯤ ꯇꯦꯔꯦꯁꯥ ꯕꯔꯇꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯟꯖꯔꯛꯄ ꯋꯥꯈꯜ ꯑꯁꯤ ꯅꯣꯡꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯂꯝꯀꯥ ꯇꯥꯎꯟꯗ ꯆꯠꯇꯨꯅ ꯑꯣꯛꯇꯕꯤ ꯑꯣꯏꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯇꯥꯟꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯁꯤꯟꯕ ꯃꯐꯝ ꯂꯣꯛꯊ꯭ꯔꯥꯎꯗꯒꯤ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯂꯝꯀꯥꯗ ꯂꯥꯛꯄꯒꯤ ꯃꯪꯂꯥꯟ ꯑꯁꯤꯗꯤ ꯃꯪꯐꯥꯎꯅꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯄꯥꯝꯕꯩ ꯊꯤꯔꯛꯄ ꯃꯇꯝꯗ ꯅꯣꯡꯃꯗꯤ ꯕꯣꯂꯦꯔꯣ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯥꯎꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯆꯣꯡꯁꯤꯟꯗꯨꯅ ꯗꯞ ꯇꯧꯈꯤ꯫ ꯃꯍꯥꯛꯄꯨ ꯂꯝꯀꯥꯗ ꯄꯨꯕꯤꯗ꯭ꯔꯕꯗꯤ ꯅꯥꯎꯔꯤ ꯑꯗꯨꯅ ꯀꯥꯞꯀꯅꯤ ꯍꯥꯏ꯫ ꯕꯣꯂꯦꯔꯣ ꯑꯗꯨꯅ ꯃꯋꯥ ꯂꯧꯕꯤꯗ꯭ꯔꯗꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯕꯨ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯨꯡꯗꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅꯁꯨ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯆꯠꯅꯤꯡꯂꯒꯗꯤ ꯑꯩ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯕꯤꯈꯤ꯫ ꯑꯗꯨꯗꯒꯤ ꯇꯦꯔꯦꯁꯥ ꯕꯔꯇꯦꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯃꯍꯥꯛꯀ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯏꯀꯣꯚꯦꯟ ꯑꯃꯗ ꯇꯦꯔꯦꯁꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯝꯖꯤꯜꯂꯤ꯫ ꯇꯦꯔꯦꯁꯥꯅ ꯇꯨꯁꯤꯟꯅꯔꯒ ꯂꯩꯕ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯇꯦꯔꯦꯁꯥꯅ ꯇꯧꯔꯤꯕ ꯈꯗ꯭ꯔꯛ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯏꯀꯣꯚꯦꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯦꯔꯦꯁꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯏ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯕꯨ ꯅꯃꯤꯠ ꯎꯗ꯭ꯔꯕꯔꯥ? ꯅꯨꯡꯊꯤꯟ ꯑꯁꯤꯗ ꯅꯃꯤꯠ ꯇꯥꯡꯂꯕ꯭ꯔꯥ? ꯂꯥꯛ 10 ꯄꯤꯔꯝꯃꯨ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯁꯤ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯕ ꯏꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯏꯀꯣꯚꯦꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯗꯨꯕꯨ? ꯑꯩꯈꯣꯏꯅ ꯊꯣꯝꯕꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯝꯕꯅꯤ, ꯀꯩꯗꯧꯕꯒꯤ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯊꯣꯏꯗꯣꯛꯅ ꯁꯣꯛꯄꯁꯨ ꯎꯗꯦ꯫ ꯅꯨꯄꯥꯁꯤꯡ ꯑꯁꯤꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯁꯤꯗ ꯄꯥꯏꯔꯛꯄ ꯃꯇꯝꯗ, ꯀꯔꯤꯒꯤꯅோ ꯅꯈꯣꯏꯅ ꯄꯩꯁꯥ ꯄꯤꯗꯅ ꯍꯦꯛꯇ ꯊꯦꯡꯕ ꯌꯥꯕ꯭ꯔꯥ ꯏꯃꯥꯟꯅꯕꯤ ꯑꯁꯤꯗ? ꯏꯃꯥꯟꯅꯕꯤ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯊꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯄꯩꯁꯥ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯇꯥꯅꯤꯡꯗꯦ, ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯑꯃꯠꯇ ꯌꯥꯎꯗꯦ, ꯐꯔꯦ ꯂꯝꯀꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯑꯁꯤ ꯂꯥꯌꯦꯡꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯅ ꯅꯤꯡꯖꯕ ꯑꯗꯨ ꯊꯨꯡꯂꯕꯅꯤꯅ ꯍꯔꯥꯎꯅ ꯏꯀꯣꯚꯦꯟ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯝꯀꯥ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯝꯀꯥ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯍꯥꯛꯅ ꯀꯁꯇꯃꯔꯁꯤꯡꯒ ꯃꯍꯥꯛꯀꯤ ꯃꯃꯜ ꯉꯥꯡꯅꯔꯒ ꯌꯥꯅꯗꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯦꯛ ꯌꯧꯈꯤꯕ ꯃꯇꯝꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯁꯤꯒ ꯇꯦꯔꯦꯁꯥꯒꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯣꯐꯥꯗ ꯅꯨꯡꯉꯥꯏꯅ ꯁꯥꯡꯇꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯁꯇꯃꯔ ꯈꯔꯁꯨ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯁꯇꯃꯔ ꯑꯃꯅ ꯀꯦꯃꯦꯔꯥ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯊꯤꯔꯛꯄ ꯃꯇꯝꯗ ꯇꯦꯔꯦꯁꯥ ꯑꯁꯤꯗ ꯇꯥꯈꯤ꯫ ꯇꯦꯔꯦꯁꯥ ꯑꯁꯤꯅ ꯋꯥꯔꯦ ꯀꯁꯇꯃꯔ ꯑꯃꯁꯨ ꯐꯝꯗꯨꯅ ꯉꯥꯏꯔꯤꯕꯅꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯀꯨꯆꯨ ꯑꯁꯤ ꯈꯔ ꯄꯥꯟꯕ ꯑꯃꯁꯨꯡ ꯐꯤꯒꯔ ꯑꯁꯤ ꯈꯔ ꯐꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯀꯁꯇꯃꯔ ꯋꯥꯠꯇꯕꯗꯒꯤ ꯃꯍꯥꯛꯅ ꯁꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯥꯟꯕ ꯉꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯃꯤ ꯑꯁꯤ ꯐꯤल्म ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯣꯏꯔꯨꯒꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯤꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯇꯦꯔꯦꯁꯥ ꯊꯣꯛꯂꯛꯎ ꯂꯥꯎ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ? ꯅꯪ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯎꯔꯥ, ꯅꯔꯨ ꯀꯣꯛꯎꯔꯥ ꯍꯥꯏꯗꯨꯅ ꯊꯤꯅ ꯃꯍꯥꯛꯄꯨ ꯉꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯖꯔꯛꯄ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯕꯅ ꯇꯦꯔꯦꯁꯥꯅ ꯍꯟꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯗꯨ ꯃꯈꯥ ꯑꯗꯨꯃꯛ ꯆꯠꯊꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯟꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯁꯥꯎꯔꯗꯨꯅ ꯇꯦꯔꯦꯁꯥ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯦꯔꯦꯁꯥꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝ ꯐꯥꯎꯔꯛꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯆꯦꯜꯂꯛꯂꯒ ꯎꯈꯣꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯀꯞꯇꯨꯅ ꯐꯣꯟ ꯇꯧꯖꯔꯝꯃꯤ꯫ ꯇꯥꯃꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯇꯥꯃꯣ, ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯑꯩꯕꯨ ꯐꯥꯒꯗꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯚꯣꯂꯨꯟꯇꯤꯌꯔꯒꯤ ꯃꯤꯑꯣꯏ ꯈꯔ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯣꯛꯇꯕꯤ ꯍꯥꯏꯗꯨꯅ ꯆꯩꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯃꯍꯥꯛꯄꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯜꯂꯝꯃꯤ꯫
Matang asida amaduna phare nang paisa yam pam natra aisu paisa pige lao haiduna chingduna chatki. Asumna chahi kharagi matungda Teresana mahaki machanupi mathongrong khangdana pokhibi asida kaptuna nangdi imagum tawba yade ko haiduna kaptuna machanupi bu konbiki maramdi mahak asi hauzik HIV positive oirabani. Teresana tongana namjakhiba mahaki short film madusu release tawraktuna miyamna aduki matik pamnawa haibadu oiki million view lakpa ngamki. Matang asida Kuki narco terrorist singna achievement asibu harawa fongdokpa oina mangonda award piki. Mahaki girlfriend asina asumna award chauna fanglakpa asidagi mahaki boyfriend asi aduki matik harauki. Adudagi mahakna miyamda video ama namdana my girlfriend is not a prostitute haidana lauthoraki. My girlfriend is not prostitute. Matam kharagi matungda mahaki machanupi asi sulai sabi pharakli. Machanupi asi mamadagi hena chawba oktabi ama oiduna lamjawda phawba nupasinga gaga loinaduna leiki. Mahakna mahaki customer ahenba pami haiduna online da fawba mahakna video namduna customer singba sumhatnaba apple lips tosinduna khomki. Asumna adoki matik oktrabi Teresa birthday ki machanupi asida mamagi record thogaiduna ka hena oktabi haibdo oiki. Asumna Kuki singi asengba warida base torga namba film asi matang aswaida loisinjare. Fare dudi mayam mathangi fajaraba movie explanation namada mu thengnarasi. Ngasi gi ai explanation asi karam tawbage haibdo mayamna comment section da thambiramu.